Politics tawriba singna asoi aran yaurokpada masana chumthoknaba honabagi mahut asoiba takliba singda onsinbagi hainabi thamloidabani haina langthabal MLA Karam Syamna phongkhre wafam asing ase brother and sister publication asindana Manipur Press Club ta pangtokhiba tonga tongamba aiba anigi Lairik ahum phongbagi thoromda phongdokhibani Dr. T.H. Babina amadi T.H. Somokanta anigi Pedagogy of Manipuri Language abasu aiba T.H. Somokanta gi Telanga amadi Emotional Intelligence haina mingthonba Lairik ahum phongbogi thorom da phongdokhibani thorom aduda MLA Karam Syamna naha singna phonglakliba Lairik sing asi lengakna lebi dabagi mathakta lebi naba miyoi masing su watpana aiba singda changu ninghanna ba thoktabana te naungna puthorgliba Lairik sing asida kari yauri kari hairi haiba asi khangdokminana ba amadi naha aiba singu pukling thogappa changi haikhe mahana makha tarduna malemda chawkhatlaba laiba khudimak sahitya gi lamda thodok hendokna chawkhatle sahitya gi lamda masigi naha kaya na khungdarakpa asimak chawthokchani ngai ni haina mahakna phongdokhi